अहानबदा मरोइबा पाउ नोने डिस्ट्रिक्ट के मकवाम खुंदा चिंग निंखाइबदा नंसिन खिबा सिंह थीबगी थबक हयेंग नुंथिल लोइसिलगनी लैंगाकना लौफम कनगदबनी हाइना लाउरबसु लौ उनरिबा लौफमदा प्रोजेक्ट पाइखतनबा होनरकपदा खुंजा सिंहना थिंजिनख्रे ऑनलाइन की खुथांगदा हिदाक लांथक योलकपदगे ड्रग्स लाना सिजनबा मियोय सिंहना इराय लाइना ड्रग्स फंगबा ngamlebasु मिटियंग चंगबियु हाइना तक्सिलकली Assembly Mifam Amangda Private School Registration and Regulation Act Chana Handrabadi M Suna Khongjang Sangsilagle High Crate. Amadi Manipur da Hokiba Pung Kunmari the Nauna COVID positive Oikiba Mioi Maudra Tingna Crate Mioi Amalakidre. PONYTV की नुमिदांगी पाउ मीडिंग ताबिर बसिंगबु बिद्यासना ताराम नोकचरी पाउ संदोंगने पिजरी मक्वाम खुलदा थोकिबा लैंडस्लाइड के मे कनबगी थबक हयेंग नुंथिल फाउ चथखिगनी लोइनना रिव्यू मीटिंग अमा तौरगा मखा ताबा करी थबक पाइखतकनी हाइबदो खनरगनी हाइना रिलीफ एंड डिजास्टर मैनेजमेंट के मिनिस्टर अवांगबो न्यूमाइना फोंदोक्रे वाफम असी महागना ngasi नोने डिस्ट्रिक्ट के मनुंग चन्ना लैबा मक्वाम खुलगे टुपुल रेलवे कंस्ट्रक्शन साइटा लैंडस्लाइड थोकिबा मफमदा हकथेंगना येंगसिनबा चटपगे खोंगचत्ता फोंदोखेबनी ngasiगी ओइना असिबा हकचांग अमता फंगखिदे अमदे नुमित कुन्नी चुपना थीबगी थबक चथरकबा असिदा थवाई याउद्रबा हकचांग यांखै तरुक फंगबा ngamखिबगा लोइनना हौजिक फावदा मियोय मंगागी हकचांग थीबा फंगदना लैरी ngasi नोने डीसी ऑफिस के कॉन्फ्रेंस रूम दा रिव्यू मीटिंग अमा फमखे मदुदा मी थीबगी हौजिक लैरिबा फिबम अमदि मखाताना ऑपरेशन असि चथगद्रा नत्रगा चथरोइदब्रा हाइबा अदु खनखे अमदि मीटिंग अदुदा ऑपरेशन असि मखाताना चथररोय हाइना लेबनखे अदुबु अरोइबा वारेप्ती चीफ मिनिस्टर गा तानरगा लेबकनी हाइना महागना फोंदोखे मिनिस्टर ना मखा तारदुना लैंगाकना थीबा खंगदना लैरकलिबा सिंह असि तिननबा रेस्क्यू अमदि सर्च ऑपरेशन चथदुना लाकले अमदि मक्वाम विलेज अथॉरिटी ना थौदोक अदुदा लैखिद्रबा खुंजा सिंहदा मतिक चाबा कंपेंसेशन अमदि लैंगाकी थबक अमा पिबिननबा लोइनना अकोइबगे फिबम कननबा अमोद अकाई लंगथोकफम अमा सेंबिननबा लैंगाकता अमदि रेलवे अथॉरिटी दा तक्सिनबा लैरे मसिगे मतंगदसु कुपना खनरबा मतुंगदा करी तौबा याबगे हाइबदु येंगसिनगनी हाइखे ngasiगी मीटिंग अदुदा एडिशनल चीफ सेक्रेटरी एमएच खान नोनेगी डीसी एच ग्वेटे नोनेगी एसपी एम गोपाल दास नोनेगी एडीसी एस खापुदांग आसाम राइफल्स की कांगू सिंह रेलवेज के इंजीनियर सिंह एसडीआरएफ एनडीआरएफ अमदे सीआरपीएफ के मियोय सिंहसु सरुयाखे वेटलैंड कल्लू लाउरिबा लेंगाकना संगम तराहुमदोई मुके लौ उरिबा लौफमदा प्रोजेक्ट पाइखतनबा होनरकपा हाइबसी मसाना हाइखिबा वांगाकपा ngamdaba लेंगाकनी हाइरोइदबगे मरम लेते हाइना नंबुल ब्रिंग कल्चरल एसोसिएशन ना हाइख्रे तागेल खोंगबानगे थोंगा मचा लाइरेंबी इमागे लौ उनरिबा लौफमदा ngasi लेंगाके मियोय कया लाक्तुना लौफम सिंह अदु प्रोजेक्ट अमगिनी हाइदुना कनादसु ताक्तना लम ओनबगी थबक चथरखे मदुना मरम ओइरगा लैकाय अदुगे मियामना इरांग हौरखे खुनगी लौफम अदुमक्तदा लैकायगी मैरा पाइबी लाई कमिटी अमदि क्लब की मियोय सिंह लाक्तुना लैंगा के खोंथांग हंदोकु लौफम कनगदबनी हाइबा खोलाव कया लाउखे हिरम असिगा मरी लेनना एसोसिएशन असिगे फाइनेंस एंड कल्चरल सेक्रेटरी संजयबम लोकेन मितैना हाई फनमक लेंगा के थबक थौरांग अमा पाइखत के हाइबा तारबसु इलेक्टेड मेंबर सिंह नत्रगा खुन मियोय सिंहदा वाफम अमदे थमफम थोकपनी अदुबु ई पाव अमत पीदना लौफम सिंह अदुगे लम ओलकपा हाइबसी लाइबक थीबनी 2014 पेडी एंड वेटलैंड प्रोटेक्शन एक्ट की मतुंग इन्ना लौफम कनगदबनी हाइबा लैरिबनी अदुबु लेंगाकना तौनिंगबा तौरिबा असि एक असि लैबगी वाहनथोक लैरिब्रा खुनगी लौफम असिदगी कारकपा सेनफम अदुना इमा
ibemagi lai haraubada seasonai mamangdasu lawfam asige sarukara water treatment plant amagini haiduna lawsin keba laikhrabani imung ayabana thodok wathoki thabak thoram pangthoknaba mafam lairaktabadagi pamuna lawfam asida laikagi community hall amakhak sabadi hauzilore adubu masi su funding laitabadagi chahi ahummuki mamangdagi taduna lairi lawfam kallu haina lauriba lengakna law unariba mafamda Kanada sutakna law sangam tarahumdoi muki lawfam project ama paikhatkani haiduna thaurang tawrakpa asimak makhoina lauthokiba wetland kallu lawfam kallu haiba kholaw adu ngaklibra leingake khongthang asi athubada handoku kendragi MLA club maira paibi amadi lai committee ga kupna khanaraga waroisin ama purakna naba hotnasi haina phongdoke aikoi ngasi se khangaudana Sakagi Maikaidagi Akoi Tungda Uriba local si Komengi Oiba project amagi thabong paikhatkanina karigumba information amata laikai mihutta oirasu elected members in the oirasu laikai authority da kanagumam ta kemta pidana project tu aikoina makoi gi mayokta sanction bagi wanate aikoina haribasi aikoi hoji government ki oiba 2014 da paddyland wetland protection gi 2014 da koi lokon low kan bagi khongjang su sanction lingai marak sida government gi sigumba akoi sida lokhatkani haba koi gi project sing adu yaragadi aikoi praja gi Kanbiraga, Aikoi Lairaba, Kungang Chigi Kanbiraga, Aikoi Sigi Kungpom Handok, Haningi, Hibas Nekoing a sea press media Kungpom the Haisi, Low Kani Harga, Low Online gi kuthangda hidak langthak yolakpadagi drugs lana seasonaba mioi singna irailina drugs fangbang ngamle Aduna Manipurda online gi kuthangda hidak yongba thingbiyu haina joint forum against online pharmacy gi convener Kangjam Sagarna phongdokre ngasi joint forum against online pharmacy na sinduna Manipur Press Club ta paugi mifam ama pangthokre Maduda forum asigi convener K Sagarna phongdokhibada mari makhong chapchaba khangdana online gi kuthangda hidak langthak yolakpa asina Manipur gi chief minister na chathariba war on drugs da akaiba ama oibada natana hakchangda khudong thihanba sing thoklakadra haibagi mipaiba leire Kanglon lana hidak sizinaba mioi singna che chang amata yaudana yamna laina online digi hidak order tawba yarakba sina mayai kaba chinjakta laichuraba sing dadi araiba lambi oirakle online kuthangda hidak fanglakpa asina hongna fanglamba yai adubu masigi chapchaba ama khangdabna sasinaba hidak oiramduna miyoibagi hakchangda soklakadra haibagi chingnaba adu lei haike sagarna makhata na hai retailer singna fanghaliba hidak sing asidi hidak sing asigi afafata chapchana khandoklaba matungda yonbani adubu online da yolakliba asidi kadaidagino hidak adu asengbara sengdabra khangbangamde Equiquidana Uttarakhanda Special Task Force na online gi kuthangda sasinaba hidak yonba firm ama fagat pangamke Rajasthan amadi Assam dasu thodokasi thokpa laikre Gujarat High Court na state amadi central government da online pharmacy asi unlawful activity oi haina khanghankibasu leirabani Manipur da online gi kuthangda hidak yolakpa asi lengakna mideng changduna tingnanaba thabak paikhatpiyu masigi matangda Manipur ge chief minister da memorandum ama pisilagani hainasu sagarna makhata ke Manipur Private School Registration and Regulation Act listing ani tarataret chana halu Danamanjuri University gi award apasing mengkhatuna masak thokpa university ama oihalu haiba wafam sing lengakna assembly mamangda thabakta ontroktarbadi akanba khongjang sangsilagani haina All Manipur Student Union amsuna phongdokre ngasi DMU campus te leiba mahiroi loop asigi office da pangthokpa paugi mifamda amsu gi secretary general Bikramjit Thongam na Manipur gi Education Minister Anoba ama silakpadagi chahi asigi May kunmari da mahiroi loop asina lengakta point tarani thoina saba memorandum ama pisinki maduda Manipur Private School Registration and Regulation Act listing ani taratare chana hallu DMU gi award apa kaya leibna exam fawba matam chana pangthokpa ngamdaba
mawong tadaba university ama oiriba asi mapung faba university oilu haiba wafam yauri haiba wafam asida ehenba mideng changduna lengakna assembly famdringai thabak paikhat kadabani karigumba thabak paikhatrabadi akanba khongjang sangsinkani haike Bikramjit na Makata na hai pointera nithoi aduda Manipur gi state song oiriba sanalaibak Manipur hairiba isai asi school khuding makta anthem oina chana hanbiu education budget Pikliba asi hengad hanbiu SCERT gi regular director hapu oza singi utilization system gaktat biu institutional administration da IAS MCS hapagi mahuta academician oina hapu institution singda skill development amadi vocational training sing hapu haiba wafam sing yawi hairiba wafam sing asisu lengakna thabakta onthok biu haina taksinki tang kunmarida ekoi Education Minister Anobala Kibdagi, Education Minister Amadi Commissioner Education S Amasung Education UB Commissioner Director Shinda Equina Memorandum Amaka submit Manipur Private School Registration and Recognition Act 2017 Chanara Kanda Chanahan Biu Haibadun Ekon Bise to Sigda School Single Kapiribo Ozasing Amasum Committee Sing Sina Koi Amutang Pamina Rakanda Koi compromise Obe Abazaga Amaka Porakan Act Chanahan Hosiki Assembly Mamang Chanahan Dragadi Matu Otok Nabo process of Dragadi Equa Akan Iyong fi manba mapalamdagi pusilakpa fi rolls sing mahiroi lop tarukna drive chatuna fagalakraba matung ngasi wangkhaida leiba Students Union of Kanglaipak Sukki Office ta pangmi singi mamangda putoktuna maithaduna manghankhre maithaba aduga mari leinana All Manipur Students Union MSUgi Vice President Laishram Athaubana hai MSU Desham KSA MSF amadi sukhairiba mahiroi Lup taruk asina mapalamdagi iyong figa manaba fi sing pusilakpa thingle haina fongdokpa leikre masidagi tha asigi tang tara mangada pauna kaithel amadi thangal kaithel da mahiroi lup taruk asina drive chathabada mapalamgi fi sing yolambadagi fagalakibani maduda fagalakhiba polam sing adu maithaduna manghanbani ima ibel singna fi sajaduna senthok lambi oibata natana imung manung Pubada mateng oirami adubu ngasidi mapalamdagi iyong fi manba kaya pusilakpana ima ibel singda awaba kaya thingnabada natana lamda masigi sel mapal lamda chatkre masi thingnanaba luptaruk asina thaurang paikhatpani lamda masida lalon itikki thabak tauriba singnasu mapalamdagi iyong fi saduna pusilakpa fi roll sing yonbiganu amadi pusinbirakanu lamda masigi ima ibel na sajaba fi sing asi oina mapalamda thaduk nanaba honaminasi amadi lengak nasu mideng changbiyo lup tarukna mapalamdagi pusilakba fi sing tingnanaba lengakta haikrabasu tabidaba asi pende mahiroi lup tarukna mapalamgi fi sing tingbagi thabak asida miyamna saugatpiyo haike Kogi Manipur mahiroi singi tongan ba lup tarukna tongan ba dukan dagi pona bazar ma di thangan bazar dagi mapalamdik pusalakpa yong figa manaba fi singasi thingba thangkiba duga adugi mayokta tribe aduda pagalagwa fi singasi akoi masi mai thaduna akoi mangan jakre haiba fi singasi makhatana dukandar singna duga mapalamdagi pusan biraktana ba akoi dukan thambiriba chilena sing aduga karba tawbiriba karba wala singda luptauki maikegi appeal tawjari loinana social media da akoina changsanjari thangsin asi lana uhanba yaw mongda comment bibiriba live tawbiriba sing adu yaragadi madu lepiu mairulup taruki pandamdi adugumlaba yong fi tongan ba pothok sing ase masi fi sing thaba matamda changba polam sing ase mapandagi oigra amadagi oigra hongna pusanbira kanda fi savi sing da supply tawbiraga akoigi handloomgi pothok sing ase masi marang kaina puthokna ba hongna puthokna ba akoi honaminasi fajana akoi marang kaina puthokanda aikoina oina mapalamda supply tawba ngamnana ba akoi hotna ba yam mathoktai mapung oina Manipur government su masi asoba daita lobirakanda akoi lamdam asida lang sungbagi thabak ase masi henna khumang choksilaga lang marang kaina puthokna ba Manipur government su paikhaliba akoigi project sing ase masi kadai fawba akoigi kanaba fangage habadu Manipur government su masi atu matamda thijanbirakan
RIMS के Director Professor A. Santana monitoring survey of cancer risk factors and health system response in Northeast region NER Manipur Kauba report ama phongkre Pathology Department ki Head of Department faculty member sing amade cancer registry na sinduna ngasi RIMS ke mini auditorium da pangthokhiba report phongbege thauramadu National Health Mission ke State Mission Director Dr. Ningombam Somojit RIMS ki Academic Dean Professor T.H. Mira, RIMS ki Medical Superintendent Professor N. Sanjeev, Professor Susma Khuraizam Amadi, ICMR NCDIR ge Director Dr. Prasan Mathursu Sarugyake, Professor Susma Khuraizam na Fongdokhibada Community Health Center singda cancer ga mari lainana screening tawpham matik chana laitaba loinana cancer ge matangda khangba watpana cancer lainana naba migi masing asi hengalakpani adubu ngasi survey report asi phongkraba matungda state government na cancer ga mari lainana lainaba cheksin thorang sing paikhatpada mateng oiragani khali haiki Thauramadu wangang laduna RIMS ke Director Professor A. Santana Fongdokhibada COVID ki chiraba matamasida cancer ge matangda asigumlaba monitoring survey report ama scientific collection da yumfam oiraga puthokpa asina cancer haidiba laina asidagi mangjongnana ngakthoknana sem sananaba hotnabada achoba mateng ama oiragani hauzik nupi singda yamna naganba cancer laina hairagadi breast cancer amadi cervical cancer ni loinana hauzik 3D laparoscopic kumba anoba equipment kaya lakpadagi cancer ge laina asi mangjongnana khangdokpada achoba mateng ama oirakli haina phongdokhi paugi marak thatna tenba break ama PONYTV na makhal mathel gi thoram sing sanduktuda miyam gi seba tawjari masida hena mai pak na bagi damak PONYTV ki YouTube channel amadi Facebook page ta like amadi subscribe tawbiro loina na MCTV ki channel number 988 amadi ISCOM gi channel number 142 da miyam na meeting tabiduna mapung faba channel ama ohenbiyo hena mai pak channel ama oina bagi damak PONYTV ki contact number 9362511104 da contact tawbiro Makada pijariba contact number natraga email asida miyamna suggestion pibiraknaba hajari miyam gi suggestion bu khawramna ngaijari break ki matungda makhata pa pau pizari Layoi kraba ipaibu singi matamdage thamlamlaba pena famsak khongzom parba lairik haibatiba amade miyamna pamna yengnariba sumang lila na chingba mangsillaklaba art form kaya asi yokhatnaba honabada aikhoi punna sarugya manasi haina sagwapam hemantana phongdokre Konung mamangda laiba Iboyaima Sumang Lila Sanglenda Manipur Sumang Lila Council amasung Theatre Mirror Manipur na punna sinduna chathariba Moirang Parbada Yumfam Oiba Tha amage training gi manung channa pangthokiba Narrative Arts Festival loishinba numit ke tharamda Program Director Oiba Saugrakpam Hemantana wafam asi phongdokibani Mahangna hai wa ama haiba matamda aikhoigi nat inakhuli Manipur bu aikhoigi culture na masak tak I haiba tawthorakpa matamda ona tainaba ngakta tawrakpa asi laibak thibani aikhoi pumbana aikhoigi nat chatnabi kaya asi yokhatpada thodang loba mathau tai haiki thawramaduda Imphal East ki adhyaksha P Bimola Lining Thosana Mahi Temple Board ke General Secretary Sibadata Luwang amadi atai mioi kayana sarugyaki अकोई कल्चर अकोई इना असे करी तुमदर लेबगे ना हाय तारगदी अकोई परफॉर्मेंस इस तुमदर नहीं तुमा तुमाबा वारी दा लाइरिक दा अदगी जि सत्संगता अदगी अकोई कुया दा तुमदर ले अकोई ना मैन वाई तांग ना समहाय ताय इपुना आंगा बदगी इपादा तबिरन रे इपाना तुदे अंगोना तबिरन रे मतंग खर ले औरी बसे मांग तबगी शक्तम नहीं हते नहीं अदुगा अकोई पृथ्वी की मी कुदिन ngam da thaba kya ngam da na hiram kudi makta akoy manipuri jati na
पृथ्वी की कासिम का ले केता को नी नाय ले को सब सिंग को मक्ता कोई कोप संग कंपनी कोई फिजिकली संग कंपनी है बिसुगी कोई पाइप सेंटर बदा अमम बा कोई ब्लड अदना कोई माय पाप को जुनी है बिसुगी तसेंग को चुनो वाप Union Labor Minister Bhupendra Yadav Tangasi Laibak Sinba Thungna Chathaba Federation of Medical and Sales Representative Association of India ge Medical Representative Anti-Victimization Dega Mari Lainana Manipur da Lairiba Medical Representative Singge Lupna Memorandum Ama Pisinkre Memorandum Pisinba Adu CITU Manipur ge Secretary Khetrimayum Santa CRU NER Imphal ge Secretary Thokchom Langamba Mitei Treasurer and Surjet Amasung Publicity Secretary RK Jimina Luchingba Delegation Amana Lamfelda Leiba Level Commissioner Office ta Chatuna Level Inspector Salam Subolda Pisinki Pharmaceutical Company Singna Lona Yadaba Mawongda Sel Kakpa Tauba Amasung Makhal Kudinge Victimization Tauba Lephalu Amasung Handokhalu Sales Promotion Employee Candidate of Services Act Lising Amaga Chamapan Humfutaraga Taruk Amasung Atay Labor Law Singi Provision Sing Tugaiba Employee Singbu Cherak Piyu Matam Matamgi Mifam Famduna Sales Promotion Employee Singi Awaba Sing Amadi Makhoigi Maramda Khanaba Asina Chingba Su Memorandum Aduda Maru Oiba Taksiliba Hiram Singi Marakta Yauri COVID-19 ge Laichit Sandorak Tanaba Lokhat Lakpa Cheksin Tharangi Manung Channa Manipur Secretariat ki South Amasung North Block ki Block Wings Amasung Building Singda Non-Official Visitor Sing Changba Yabagi Matam Working Day Pumnamakta Ayuk Pung Taramathoi dagi Hauraga Numit Yungba Pung Ama Faubudang Oiragani Hairi Wafam Masi Ngasi GAD gi Deputy Secretary Sunanda Thokchomna Thokba Office Memorandum Amada Kanghalakle Loinana COVID appropriate behavior singi manungda akhanana face mask soidana upkadabani hairi order asigi matung inna fongdorakliba wafam sing asi seksina gangna chanaba security officer sing dasu khanghankre hairi Imphal Police Station ki manung chanba Uripok Ahanthem Lekai da Laiba RIMS ki Director Professor A Santagi Yumda ngarang numidang pung nipan makhairom tabada sakhangdaba singna lambi dagi vom langsinduna pokai halamle adubu vom adu Professor A Santagi Yumgi get maya da Laiba Prokirida Taraga pokai kibadagi kana amata asogapan yaukide RIMS ki Director Professor A Santagi Yumgi Security Oina Imphal Police Station ge personnel ani duty taraga leibani adubo yum asi lambiga tainana leibana kanana kari maram gi damag bom adu langsilambano haibadu chap chaba khangba ngamhogdabani hairi Loktak Bata Niyom Kaina Sajaliba Athafum Amade Fumdi Mathakta Sariba Homestay Amasung Sangsing Numitara Manganigi Manungda Lokthoknanaba Loktak Development Authority Manipurna Khangankre Manipur Lengangna Loktak Patki Akoibige Fibam Fagatba Fagat Hananaba Honariba Asigi Manung Channa Loktak Pata Athafum Sajanba Amadi Fumdi Mathakta Homestay Amadi Sangna Chingba Sajanbigi Chang Wangkhalikliba Asina Maram Oiraga Loktak Patki Akoibigi Khal Kaitharakpagi Machak Ama Oirakli Maram Asina Manipur Loktak Lake Protection Act Lisingani Taruki Section 5 ki Makhada Loktak Patki Akoibigi Khal Kaitharakliba Asigi Yenglaga Champu Khangpok Natana Loktak Pata Sariba Athafum Amadi Fumdi Mathakta Sariba Homestay Amasung Sangsing Asi Mapusingna Masa-masana Numitara Manganigi Manungda Loktokadabani Karigumba Loktoktabat Tarabadi Loktak Development Authority na Loktoklagani Haikre Handak Haidokiba HSLC exam da Taramapan Suba position Laurakrabi Moirang Purel gi Oksu Ningtem Sadagi Sapam Payal Chanuda Bapuparada Laiba Job Center Manipur gi proprietor N Bizoina Sapam Payal Chanuna Class 12 Fauba Mahitambada Changadaba Lairik Amadi Stationary Items Sing Piragani Haina Fongdokkibaga Loinana Lairik Sing Kutsinakre School ki drawing and
Disbursing Officer DDO Singna Tolop Saba Matamda Hanagi Mawongda Sabinanaba All Manipur Government Higher Secondary Regularized Lecture Association Ge President Romesh Raskumarna appeal taurakli haukiba Jungi tang kunmapanda lengakna thokiba Manipur Service Revised Pay 5th Amendment Rules ki matangda numit kharani ge mamangda media ge khuthangda asoiba khara semdok pinanaba mari leinaba authority da appeal taukhibata natana aiba cherol oinasu mari leinaba authority da pikhiba leikre adubu paukhum amata pirakthringai talak asida school gi DDO singna tolop sabagi thaurang Taunarakliba asi lengaktage chapchaba paukhum laktringaida DDO singna tolop saba matamda hanagi mawongda sabinanaba mahakna appeal tauke loinana schoolna tolop saba matamda untrained lecturer singi increment fazinduna logi mating lauraga stay order ama laurakpa yana leire haina Romesh Raskumarna Fongdoke Mahakna Makhatana Fongdokibada lecturer gi interest ngaknanaba honabada atopa category gi oza singda ayetpa piba maksu nungaite adubo upai letragadi loge mating laurakpa tabani maramaduna mayam punna honaminaduna leiriba asoiba asi semdokpada mating pangbiu amadi lengakki maikaidagisu athuba matamda chapchaba paukhum pibinamasu appeal tauke Haukiba Jungi Tang Kunmapan 2022 da Manipur Sarkarna Thupikiba Manipur Service Revised Pay 5th Amendment Rules ki matangda numikhrani ki mawangda media ki khutangda asoiba kra chendopinaba mari leinaba authority singda koi appeal tawjakrabani masigi mari leinana koi education department amasung finance department ki makok thongba officer singda su koi application amam su submit tawjakre talakachida koi gi government ki makedagi clarification ama lakingai maraksida koi school ki DDO singna koi tolok sabagi tharang kan tawnaragli akoina hajaning badi chapchaba clarification ama lakli phawdi hana leramiba mong da dum tolbi sabina ba koi DDO singda koi appeal tawjari to asingba makti koi masimaksu akoi tawjaning da bani maramdi lecturer gi interest ka ngakna bhona bada atopa category oja singda ya topi ba maksu koi pamjade adubu upai ledagadi masinatana koi atopa nabi leitre Mating Laiba Mahiroi Putoksi Haiba Pandamgi Makada Student Union of Kanglaipak Sukna Kudung Thiba Taraba Laidaba Mahiroi Singidama Class 10 Ge Foundation Course Ama Lemna Tamalagani Haina Lauthokre Ngasi Wangkhaida Laiba Loop Asigi Office Ta Pangthokpa Paumi Singa Unaba Amada Loop Asi HRD Secretary Gyanagar Namaira Pamna Haikibada Loop Asina Tola Taraba Mahiroi Singi Oiba Class 10 Foundation Course Ama Pangthokadauriba coaching asi mama mapa animak laikhidraba mama natraga mapa ama laikhidraba amadi lenga ke school khakta tamba mahiroi singna yauba yagani coaching asi supnagi mahiroi kuntra khak logani tha asige kunmanga fawgi manungda mathaki criteria sing suba mahiroi singna subki office tagi form loba yagani ahanba lakpa singda hena khudong chaba pigani haina gyanagarna fongdoke Asi akona pangthok sariba press meet asi students union of Kanglaipak mating leiba mahiroi puthoksi haiba wakhalon da sangsilakpa academic campaign gi manung channa ahan bone pangthok sagadoriba sub coaching center gi matangda pangthok saba adugum laba press meet ni first priority da khoi gi mama pani mak leikhidraba mama pani mak kainagraba double orphan haiba tare adugum laba satra sing da khoi gi ahan ba first priority is pizagani second priority oina khoi gi mama na thraga mapa ama kainagraba satra sing da khoi second priority pizagani aduga ahum subagi third priority asina government school da tamjariba class 10 gi mahiroi sing da khoi pizagani form se koi office dum thazari huje coaching so ko office dum tawjagani adu capacity na only 30 seats oigani 30 seats na koina day 25 se last day waraga last day 25 sigi manungda submit tawna tawbiro adu makhata ba koi adu gi wadi tazaro adu potune koina thamjaring bis Lainga ki school fagar hansi misanda yauraba amadi kairau kendragi amatangairaba Imphal East ki urup talaiba urup higher secondary school gi oina handak pangthokiba boshem na loba class 10 exam da school asige mahiroi chada chama pass tawrapada school asibu hena fagar hananaba amadi miyamna hena pamba school ama ohenanabagi matangda school management committee guardian sing amadi school oza singi khana nainaba apunba mifam ama ngasi school asige holda pangthokre loinana mai paklaba mahiroi sing busu SMC ge maikai dage achamba khudol sing
tamduna pugning thawatkhre school asigi apunba mahiroi yankhai mangage manungda first division da mahiroi nifu manga aduga second division da mahiroi tara pass tawduna chama da chama pass tawrakpagi harauba phongdokpa amadi khana nainaba mifam aduda school asigi principal in charge W Inaucha staff sing thabaktagi pothakraba hanagi oza L Jogindro amadi guardian sing amadi SMC gi mihut kaya sarugyakhi Mifam aduda principal in charge Inauchana high school asibu afaba school ama ohenana honabada guardian sing amade kun asige miyamna mateng pangbiyu macha singbu school asida tamhanbiyu oja singi maikaidagisu angamba thakta honajage haina phongdokhe SMC member M Maniharna phongdorakpada school asi kendra sigi mayai chabuk marakta leiba mahiroi singnasu sathok sasin tawbada yamna nungaigadaba mafamda leiba school amani adubu hauzik school asida leiriba oja masing asi laifam thokpa masing suna leitabana oja amana period masing hena loba yamna wana honajaba asi koknanaba lengakna awatpa oza sing thabiragu adugi sumathakta higher education ge oza masing ka hena watliba asibusu mahiroi sing ge amade kendra asige miyam ge khanviduna lengakna athubada mideng changbiyu haina phongdorke मोगी मेट्रिक परीक्षा सिदा चामा मनुंग चामा पास तब हाइटारे मी यांखै मंगा थाबद निफु मंगा फर्स्ट डिविजन अदुगा तारा मना सेकेंड डिविजन लाखना इको सिगुम्बा नुंगाइबा सिदा इकोना लाइक थिजरिबदि सरकार की पुमिंग चिंचिन जनिंग से इकोना ओजा मना क्लास अमा संगदब क्लास मरी मंगा संगबगी खुदों थिबा अदुगा नौना लाइबा प्रिंसिपल मसामकसु प्रिंसिपल जो क्लास अहम मरीगत संखलप लेबसिदा आगांसिंग सोइदनबा लांगबसिगी मरोइबा थौदां मरोइबा दायित्वसिदि सरकारना उबिरगा हजिक्तंग अइखोय मथंगी सेशन जि नांगनबा यारिमुखैदि जाखा थाबिरगदि हेना चौकटपा यामना मवंग मरिन ताबा मकुम फाबा अइखोय स्कूल अमा ओइनी हाबिगि थाजबदु अइना SMC माइखैदि थमसे People's Action for National Democratic Movement Pandamge Irungbam Dolen Mitai Mamang Chahige Junge Tang Amadage suspension da thamlakhiba adu khudaktage matam chupagi oina pandamdage tanthokle haina loop asigi president Yumnamcha Dilip Kumar na thadorokpa cherola mana hairi cherola sina makha taraduna mahagna loop asigi mayokta tauramba thabak thauram kayana maram oiraga khongthang asi tangai fadana laurakpani amasung mahak makha tana pandamgi member oidre loinana makha tana aingi oiba thabak sing laukhalagani hairi paugi marakta natin berbegama PONYTV na makhal mathel gi thoram sing sandoktuda miyam gi seba tawjari masida hena mai pak na bagi damak PONYTV ki YouTube channel amadi Facebook page ta like amadi subscribe tawbiro loina na MCTV ki channel number 988 amadi ISCOM ki channel number 142 da miyam na meeting tabiduna mapung faba channel ama ohenbiyu हेन माय पाप चैनल नंबर ओइनबगिदमा PONYTV की कांटेक्ट नंबर 9362511104 दा कांटेक्ट तौबिरो मखाद पिजरिबा कांटेक्ट नंबर नत्रगा ईमेल असिदा मियामना सजेशन पिबिरकनबा हाजरी मियाम की सजेशन बु खौरांगना नाइजरी break ki matungda makha taba pau pizari COVID-19 pandemic asidage ngakthoknanaba hauzik sathariba precautionary dose vaccination ge chang ase kharaga hena wangkhatnanabage pandamda haukiba July 15 da India government na lebak sinba thungna haudokhiba jan avian campaign Thobal district asu haudoktuna vaccination center taruk leptana vaccine kapage thabak chathari July 15 dage September 13 fawba numit 39 na chathagadaba free vaccination campaign asida Thobal district ki oina ngarang fawbada mioi
लिसिंग अमगा चमगागा मरिफु मरी कापख्रे मसी थारगा हौजिक फावदा पुन्ना डिस्ट्रिक्ट असिदा पुन्ना प्रिकॉशनरी डोज कापगी मसिंग असी लिसिंग तरा चमरिगा हुंफुगा निपान सुख्रे ngasisu district asigi kiyam babu bazar yauna district asigi vaccination center tarukta vaccine kapage thabak chathake Panba yai haukiba kumja listing ani kunmathoigi January tara taruktagi haukiba mass vaccination program gi makhada ngarang fawda Thoubal district ki oina first dose mioi lag ama listing humfutaraga humdoi chamngaga yankhai taruk second dose da lag ama listing kuntra taret chatreka kunmanga booster dose da listing taraga chamriga funipan apunbada lag ahum listing Kunmathoi Chatreka Nifumapan vaccine kapkre district asigi immunization officer Dr. KSI Memchana district asigi chahi tarani thoidagi taramari taramanga dagi tarataret aduga taranipan dagi mathakta leiba mioi khudingmakna manak nakpada leiba vaccination center singda chatuna first second amasung precautionary dose ki vaccine kapthokpiyu haike Mas do wajara second dose kap tabasing do koi anak pa Thoubal district ki ACC kudimangta koi routine oina hana kap monga koi kapthokchari duga maruina preparation dose ase koi government gi side gi dramanga ni khaktang oina pibo na maram oiraga koi tang 35 July dagi hojaraga lakadolba September gi tarikh 30 fawba mida koi hairiba ACC amadi koi any club sing aduga atopa koi bazar na chingba mafamda koi na sinja rogaga koi sigulaba vaccination na se koi pida kapthokchari aduna Thoubal district ta leiba singna yaragadi koi isai gi vaccination kapthokpiyo aduga kaphokdaba sing leihoba sing nusu tholaga kapthokpinaba district administration Thoubal gi taraf tagi amadi district health society Thoubal gi taraf tagi haijari Thoubal Police Station ki chahi khudingi pangthoktuna lakba annual inspection ngasi sub divisional Police Officer L Azidna inspection taukre inspection asigi saruk ama oina SDPO Thoubal na Thoubal Police Station yaurapada Police Station asigi officer in charge KH Dilip Kumar na luchingduna SDPO da guard of honor piki ngasigi inspection adugi saruk ama oina sub divisional Police Officer Thoubal L Azidna Thoubal Police Station ge arms and ammunition personal strength FIR register police quarter lockup na chingba yengsin ke Bishnupur district ke Laimaram Mayai Lekai community hall da African swine fever gi matangda nongmagi oiba training cum awareness program ama pangthokre district veterinary Office amadi Laimaram Veterinary Dispensary Anina Punna Sinba Thauramadu Irengbam GPG Upapradhan M Sanatomba Ward Member M Sarat Nachingba Mayai Tangbal Lauduna Sarugyaki Joint Director Dr. KH Shantibilana Haiki Bada Mamang Thagi Kuntaretagi Sandorakliba African Swine Fever Asigi Horakfam Oiriba Mafam Sida Lairiba Longmi Singda Karamna Anaba Asi Horaki Amadi Kari Section Thaurang Lokhatkani Haibasing Asi Khanghanba Mathau Taba Maramna training asi pangthokpani haiki loinana Dr. KH Dhananjoy Dr. L Arjun Amadi Dr. Sunita Nambamna Mathang Sitna Laina Layong Section Thaurang Amadi SOP Ngaknanabagi Matangda Wangangke Tungda Laumi Singda Ok Makon Luna Nana Thamnanaba Lime Amadi Bleaching Powder Sing Yentoke Amadi Makhatana Anaba Ok Laibara Haiba Yengsin Kibagda Anaba Ok Thingnarak Kidre Maruoina farmers ingasi karam haina gyanta na tahangadagi mafam asidagi oksa amadi atai adopa surveillance zone da chatkidanaba utokhidanaba madugi awareness program ase yamnu maruoi haina aina khunjaduna mafam asi khalle haraga pangthokjabani samsamna hairabada mafam asidagi atopa zone singda nanthokhidragadi nasunaroi aduga nabagi anaba si atopa mafamda sanduknabagi khudongchaba disu sunglei lei
Masamakna semba uchara thaduna kaitharakliba aying asagi khalasi kananaba honagani ngasidagi hauraga uchara listing anirom nongmaijing singda thaduna environment kananaba honagani haina green warrior mingthon pangkrabi Imphal East ki hoidromdagi ambika laishramna phongdokre ngasi nongmaijing singda mafam aduda leiba nongmaiban hairiba khul adugi khunja singna punna u thabage Tabak adu chathake Tauramadуда Nongren Chingnungkhok GP gi Uparpradhan A Imo Mitai Lamlai Mapari Thaugal Lupki Mioi Singh Green Resistant Manipur gi Mioi Singh Saruk Yaduna Punna Yongchak Pambi Chahum Thaki Hiramasiga Mari Lainana Ambika Laishramna Makhatana Haikibada Lamdamasida Itatatana landslide Thokhaliba Aying Asage Fivamda Achoba Ohongba Lakpa Asi Aikoina u pambi kaya yanthat panasu achoba maram amani aikoina u yanthadiba aduna mahosagi khalda kayamuk yamna akaiba lakadage haiba nainaba ama changi masina maram oiraga environment asi kanbada isa isagi thodang lawfam thoi September fawgi manungda nongmaijing singda mahak masana semjaba uchara listing ani khuladuge khunja singa thaminagani haina mahakna phongdokhi Masidagi horaga nongmaibal khulgi khunja singa loinana nongmaijing chingda uchara thabagi thorama cha thajare aduga ngasida akhoina thajariba uchara si aina semjaraga yongchak chara mayama nongmaibal khungi khunja mayanga puna thaminari ngasigi oina yongchak pambi chahum thajare makhasa tharak poina yongchak pambi lising ani morom puna thagani akhoina nursery plant semkalakpaje Malemge aying asage kaitharakpa environment kaitharakpasina maram oraga khoina chingda landslide thokpase khoina u yanthatpadagi odagi u khoina singchanba hoi singchanbaje khoida yam kanaba machak amasu oi singse khoina chak charibase singsidagi taraga khoina chabani adorsu singse khoina yanthalagadi khoida amangbasu mama pi aduga khoina hoje malemge oina kaitharakliba environment sida kharadang orsu kanbangamgodra amadi khoina khoigi awabadasu Kara kana gadra haibadigi matanga tawsabani Mohan's Avinaya Sanskritic Sansthan Mathura Uttar Pradesh na Sinduna Haukiba July Tarada Goa ge Madgawangda Pangthokiba Taramathoi Suba Mohan's Rang Mahotsab listing ani kunithoi International Multilingual Children's Youth Women's Play and Classical Folk Modern Dance Music Competition Festival da Thoubal District Art and Culture Development Association TDACDA Wabagai Tera Urakna Ahanba Manafang Lakle Association Asige Secretary Mayengbam Brazamanina Luchinglaga Nupi Taramathoi Amadi Nupa Manga Punna Artist Taratarukna Saruk Yakiba Mohotsab Aduda Folk Dance ke category da Mai Bi Jagoi aduga folk music ki category da khubag isai udlubada makok taduna National Konkan Natyasri Award pirakhi hairi Ngarang hogdokiba parliament ki nongju mifam ngasi nini chanba numitasu opposition gi charang naba marakta nungthil pung ani fawba yaithoke ayuki pung taramathoi tabada house animake mifam hogdoke Lok Sabha Gi Speaker Om Berlana House da hek changlakpaga opposition MP singna Modi government shame haina lauba horakhe loinana wahang pahong horakpada pochai mamal atia pakna wangkhalakpage matangda khananaba taksinduna play card sing paiduna kholau laurakhe speaker na chathariba opposition member singe thawong adu yade haina hanjin na hairaba fawbada toktabadagi house ke Mifam pung ani fawba yaithoke chap manaba mawongda Rajya Sabha dasu chairman Venkaiah Naidu na chair lauduna house ki mifam haubaga opposition gi maikaidagi pochai mamal tangbagi matangda khananaba taksilladuna kholau laurakpada house ki mifam pung ani fawba yaithoke pung ani tabaga house ani maki mifam horakpada makhata na opposition gi maikaidagi khongjang sangsinduna kholau kaya lausinduna charang naba thokpadagi house ani mak mifam hayeng ayuki pung taramathoi fawba yaithoke Haukiba pung kunmari da Manipur da nauna COVID positive oiba mioi marfudra thengnakre Mioi ama laikidre ngasi punna sample chamapanga taramathoi test tauki aduga positive oibagi changna chada mapan
9.7 oike ngasi laikidaba mioi ama tharaga laikidaba apunba masing lising ani chamaga kunithoi yore hairiba matam asida mioi yankhai laina asidage fagatpagi changchada maudraga nipan 9.0 oire hauzik state asida active oiba masing chamngaga humfutaraga taruk lairi Union Health Ministry gi data gi matung inda India da hokiba pung kunmari asida nauna COVID-19 positive oiba mioi lising tara manga chamnga kunipan thengnakre lising tara taruk chamaga tara humdoina laina asidagi fagat ke amade mioi kun manga na laikidre masiga tharaga hauzik faubada laiched asida laikidaba migi masing punna lag manga lising kun manga chatret ka marifu manga oikibaga loinana hauzik India da covid na naduna laiba migi masing na lag ama lising nifu humdoi chatruka yankai mari oiri positivity rate na chada mari 10 taret oiki amasung fagatpagi chang na chada marifuga nipan 10 taret oiki Health Ministry gi matung ina hauzik faubada laina asidagi ngakthoknaba leibak asigi oina crore chani hena covid vaccine kapthokre hairi National Democratic Alliance NDA gi Mirep Draupadi Murmu na ngarang pangthokiba taramanga suba President Mikhalda mai pakani haibigi khudam kaya fangki haire India da lairiba parliamentarian amadi legislator singna ngarang President Mikhal ge vote thadakiba adu lakliba July ge tang kunmathoi da vote masing thigani loinana mai paklakba mirep aduna July ge tang kunmanga da President ge wasak logani haire Election Commission na phongdorakpada MP Chatret ka Humfutaraga mathoi laibagi manungda mangadi vote thadakide amasung MLA listing mari kun manga laibagi manungda tarukna vote thadakide aduga ani amana disqualified oikibana saruk yakide maramaduna vote thadabagi masing chada Maudraga mapan oiki adubo Chhattisgarh Goa Gujarat Himachal Pradesh Kerala Karnataka, Madhya Pradesh, Manipur, Mizoram, Puducherry, Sikkim, amadi Tamil Nadu da MLA singna chada chama bot thadanaki hairi. Assam da anauba commando battalion manga semna nabagidamag Assam gi cabinet na lupa crore chanipanga nifu romgi senfam kaithana bagi ayaba pikre haina Assam lenga ke official na phongdokre anauba hapkalakadoriba battalion sing asina Assam gi khudong thiningai oiba mafam kaya da thamduna tongan ba thodok wathok kaya thoklakpada amadi counter insurgency gi thabak thawram paikalakpada achoba mateng oigani hairi Thamlakadoriba anauba mafam sing adugi manungda Hailakandi district ki Bersima Karvianglong district ki Doldoli Sifsagar Geleki Kamalbari Bishwanath district ki Faboy amadi Sadiagi Ambikapur Singchu yauri Hauzik sanabagi pau lobirasi July kunmathoida Maharashtra ge Pune da pangthokadaba Warrior Fight League da RMX Mix Martial Art ki oina mahiroi tara saruk yagani makhoi gi manungda Manipur ge khwaidagi chahi nauriba mahiroi ama yaugani haina Mix Martial Art ki professional fighter Roshan Mainamna haikre ngasi khuyathong da laiba RMX Mix Martial Art gym da pangthokpa paumi singa unaba amada Roshan Mainamna hai Mix Martial Art hairiba masana asi ngasi di miyamna masak khangbata natana hena Pamnaba masana ama oirakli India gi ahanba World Champion Surbala Laishram Asian Championship Dinesh Naurem gym asidagi haukiba player ngaktani USA da pangthokadaba Youth World Championship tasu saruk yananabagidamag gym asigi sanaroi kaya sem saduna leire miyamna masana asibu masak khangbiba amadi hena pamnaba hengalaktuna ngasidi sanaroi kaya masana asida changlakli Handak Maharashtra ge Pune da pangthokadawriba Warrior Fight League da Manipur ge Puwari oigadaba khwaidagi pikleba angang amasu yauri haina phangloke ꯑꯩꯒꯤ ꯃꯤꯡ ꯔꯣꯁꯟ ꯃꯥꯏꯅꯝ ꯄ꯭ꯔꯣꯐꯦꯁꯅꯦꯜ MMA ꯐꯥꯏꯇꯔꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯤꯛꯁ ꯃꯥꯔꯁꯦꯜ ꯑꯥꯔꯠꯁꯦ ꯍꯧꯖꯤꯛ ꯑꯅꯧꯕ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯑꯩ ꯅꯥꯀꯟꯗ ꯐꯝꯃꯤꯁꯤꯅꯦ ꯃꯥꯁꯦ ꯀꯣꯔꯧꯍꯦꯟꯕ ꯎꯔꯨꯡꯄꯨꯔꯦꯟ ꯀꯧꯋꯦ ꯃꯥꯁꯦ ꯀ꯭ꯋꯥꯀꯩꯊꯦꯜ ꯇꯦꯔꯥꯗꯒꯤ ꯑꯗꯣ ꯃꯥꯁꯦ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯂꯣꯀꯦꯜ ꯄ꯭ꯔꯃꯣꯁꯟ ꯆꯥꯏꯅꯕꯗ ꯄꯔꯐꯣꯔꯃꯦꯟꯁ ꯄꯤꯔꯦ
इंटरनेशनल की फील्ड माजे हौजिक यूएसए दा पांगथोकदबा वर्ल्ड चैंपियनशिप ते जो सरुक याना बायना मागी हौजिक जाम फजबा अपॉर्चुनिटी समाई फंगजबा अदा मोइगी हौरई बांगांग जी एग्जांपल माना प्रो साना गाय जो मागी एस लेते दुदगी मतिक चाबा वेट लेतमनिना गमाना अखोइगी यूथ की ओइना पांगथोरेबा इवेंट सिंग जिदा मोइना सरुक याबा फंगबजे अखोइगी तुंगी ख्वाइदगी लाकदव एमएमए फिशर दे यामना माइ पाकपगी लंबी वर्ल्ड की ओइना पांगथोइबा चो प्लेटफॉर्म जिंग दा अखोइगी लमदैगी जो खोंग तारकबा ngamgane haibje aigi wakalon All Manipur Football Association Sinduna Tagyal Dalaiba Sports Authority of India ge complex Sathariba Ahanba Northeast Women's Football League Lisingani Kunithoi ge ngasi sanakiba ahanba match ta Sikkim Pandasna Arunachal Pradesh Tigers pu Panjal ahum anida mighty bapikre ani suba sanakiba match tana Manipur Sangaina Meghalaya Leopards pu Panjal ama Swinoda thoikre Maldives ta chathariba Yankaimari Suba Asian Bodybuilding and Physique Sports Championship lisingani kunithoida India ge Mahut Sinduna Manipur ge Tangkhul Nupi Macha Solimla Jajo Amasung Solan Jajo Anina Mathang Sidna Anishuba Amasung Marisuba Mafam Singh Kanbangamkre Kamjong District ke Kasong Khulendage Solimla Jajo Amade Laisi Khuldage Solan Jajo Anina Miss Asian Model Physics Competition ge centimeter chamaga humfumanga amade centimeter chamaga humfuge Kanglupta Sarugya ke Sorok Ating B Youth Club SAYC na Sinduna Hillghat Manding Laikai Community Hall da tha asigi tang ahum dage hauna kangkhut nipana saruk yaduna chathariba First Hillghat GP Mix Kang Tournament lisingani kunithoi Jiribam ge ngasigi ahum suba semi-final match ta Ichel Club Dibong amadi Hillghat GP kangkhut team anina sanake Ichel Club Dibong na tos ngamduna kang kapa hoke aduga Hillghat GP kangkhuna maikai khanke apiba matamda Ichel Club Dibong na Hillghat GP kangkhut pu Panjal taramanga taret ta Maitiba Piduna Ichel Club Dibong na ahum suba oikre ngasigi match asida M Binoy Singh na umpire oikre hayengi final gi match ta MNC Ningthembam amadi LEC Bapuparaga sanagani July Kundagi Khuman Lampak Sports Complex te Laiba Hockey Stadium da pangtokadauriba State Level Inter School Under 15 amadi 17 Jawaharlal Nehru Hockey Tournament da saruk yarunanaba Jiribam District ge hockey team ngasi Imphal gi damak Jiribam thadokre punna nupamacha sanaroi kuntrana saba team asige manager oina District Youth Affairs and Sports ke Physical Education oza MD Mazibur Rahman na luchingani Maroiba pau amukhanna None District ki Makwam Khunda Ching Ningkhaibada Nansin Kiba Singh Thibagi Thabak Hayeng Nungthil Loisilagani Laingak na lawfam kangadabani haina laurabasu law unariba lawfam da project paikhananaba hotnarakpada Khunja Singh na thingjinkre Online ki khuthangda hidak langthak yolakpadagi drugs lana sizinaba miyoi singna irai laina drugs fangba ngamlibasi midyeng changbiyu haina taksilakle Assembly mifam mamangda Private School Registration and Regulation Act chadna handrabade MSUna khongjang sangsilagani haikre Amade Manipur da haukiba pung kunmari da nauna COVID positive oikiba mioi maudra thingnakre mioi ama laikidre PONYTV gi numidang gi pawmiding tabri singbu kanina ba yathang nizari